mayam punupu kurumjari loina loina na mayam punumukta nolukna haijari madudi maitai mitaibu ST list channa bo hona bada changchalli ba khongjang singi manung channa miss call campaign asisu saruk yabiu amadi mai pakhan biu loina loina na lamdam asida leibiri ba ichilinaw khuding makna miss call pb duna ekoina khanjari ba ekoina target tawjari ba masing asi yauna bo hona bada adum du saruk yabiu hauji makti internet ki khudong chaba hena mapung phana leitri banina hiram sigi maramda hena aware oibira ba ichilinaw singnasu khangri ba ichilinaw singda haibi duna हाइरिबा कैंपेन असि सरुक यामिनसि इमालाबा कनबदा अखोय पुनमकि थौदांग लई हाइबसि काउबीदना सोयदना मिस कॉल पीबियु आई नंबर हाइजगे 8732042511 अमतंग हन हाइजगे सोयदना मिस कॉल पीबियु 8732042511 इमालाबा पु कनमिनसि इमालाबा न याय फरे खुरुमजरी Miam Buikoknona Kurumjeri Campaign for a Better Manipur with Equal Status Haiba Team the Pangtok Chariba Miss Call Campaign Asida Miam Puna Hupna Saruk Yaminasi Lunana Hana na Miss Call Pibi Kraba Punma Pusu Tagachari Lunana Miss Call Asi Pihau Daba Sing Leragasu Akoi Pet Campaign Asi Mai Partner na Pinamakta Isagi Taudawa Yadraba Taudani Kanbiduna Ekoi Maite Asibu Yamna Asengba magi status adu da lainana bagi damakta adom na domgi phone dagi akoina pizaba number 8732042511 amukai jage 8732042511 haiba number is the miss call pbu adom na hek ring tawbaga mathanda phone adu muchaki ba taragadi adom campaign asida soidana mai pakpa ma oire haina lobi biare aduna mayamna koi campaign asibu mapung phansi punamakna akoi Maitai Gidamakta let me nasi Yaifare. Punamukurimzari Campaign for a Better Manipur with Equal Status. Haribati Masida Chata Zareva, Miss Call Campaign Asi, Eresa Pumana Sarugavio. Hanana Sarugia Bigra Bisina Kudima Pudi, Hania Late and Tagapunduxeri. Loinana Sarugia Bidri Bisina Sing Labatarabadi, Pisariba number 8732042511. Hariba number is the ring to view. Karigumba domna ring to viva matamda ring adu chalammaga tatkiba tarabadi haiba campaign asida adumsu mapungpana saruk yare nawi biare mitai maitaibu masage sengba ST status ta channabagi damak chathazaraiba campaign asi ireja khudimangna isa isagi tawde yadrabani khanduna saruk yamina duna mai papa campaign amo emina lasi kanglai pokui mana yaifare Mitai Maitaina schedule trap list as Sanabagi the Mukta campaign Amakang Silidana, Matukanakana Miss Call Pigage. Kanakana Miss Call Pigage. Let me see that long talk, long hoop, no pine, langba corpa. No, I'm hungrable. I pigeko. No, if hungravado, I know I know pig a panava senge, I don't know Miss Column the PBO. Campaign for a Better Manipur with Equal Status Haiba Tim Zigamari Lainana Mitai Maitai Bo schedule trap list as and Navidamakta Hosix Miss Call Campaign Amaka Taudi, I am Makada Pizari before number Sida, Mayamna Miss Call Amam Pibiduna, Mitai Maitaina schedule trap list and Navidamakta Achoba campaign Amasilaga Kongjang Changsen Basida, Mayam Susaru Yabiu Haidana Makabi Kumangi Saitagi Hajari, long hoop Kake Natadoxico, Miss Call Peterson.